ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯣꯡꯅꯥꯡ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯔꯛꯄꯗ ꯎꯔꯨꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯔꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯗꯤ ꯈꯣꯂꯥ ꯃꯅꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯩꯗꯧꯅꯔꯕꯒꯦ ꯅꯈꯣꯏꯅ ꯌꯥ ꯌꯥ ꯂꯥꯡꯉꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯇꯣꯃꯥꯂꯣ, ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯑꯕꯤꯛ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯈꯪꯂꯕꯅꯤ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯇꯨꯃꯤꯟꯅ ꯖꯒꯥ ꯑꯃꯗ ꯇꯥꯁꯜꯂꯒ ꯇꯨꯝꯕ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯣꯔꯣꯛ ꯁꯦꯝꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯆꯦꯟꯊꯣꯛꯅꯔꯛꯂꯒ ꯃꯈꯣꯏꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯊꯥꯞꯄꯗ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ "ꯀꯗꯥꯏꯗꯒꯤ ꯃꯩꯕꯨꯜꯅꯣꯅꯦ ꯑꯁꯤꯗꯤ ꯀꯨ ꯑꯆꯥꯛꯄꯅꯤꯅꯦ" ꯑꯗꯨꯝ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯔꯗꯨꯅ ꯈꯣꯂꯥ ꯃꯅꯨꯡꯗ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯟꯅꯩ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅꯗꯤ ꯅꯣꯡꯃꯩꯒꯥꯁꯦ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯜꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯄꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯉꯁꯥꯏ "ꯑꯁꯤꯗꯤ ꯀꯨ ꯑꯆꯥꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ "ꯅꯈꯣꯏꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ "ꯍꯥꯏ, ꯃꯩꯕꯨꯜ ꯑꯣꯏꯔꯕꯗꯤꯅꯦ ꯃꯇꯨꯝ ꯑꯣꯏꯅ ꯄꯥꯏꯒꯗꯕꯅꯤ꯫ ꯏꯁꯥꯡ ꯁꯥꯡꯂꯒ ꯃꯩ ꯉꯔꯪ ꯉꯔꯪ ꯆꯠꯏꯕꯗꯨ ꯃꯗꯨ ꯀꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯑꯗꯨꯕꯣ?" ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯣ ꯇꯣꯃꯥꯂꯣ, ꯅꯤꯡꯊꯦꯝꯖꯥꯎ, ꯑꯕꯤꯛ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯁꯟ ꯈꯪꯁꯤꯟꯅꯗ ꯇꯨꯝꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯈꯣꯂꯥ ꯑꯁꯤꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯑꯍꯨꯝ ꯑꯁꯦ ꯃꯁꯤꯗ ꯑꯣꯏꯅ ꯍꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯣꯃꯥꯂꯣ, ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯑꯕꯤꯛꯄꯨ ꯀꯟꯅ ꯀꯟꯅ ꯍꯧꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯧꯒꯠꯇꯕ ꯌꯥꯗꯕꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ "ꯀꯔꯤ ꯇꯧꯔꯕꯒꯦ" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ "ꯍꯧꯖꯤꯛꯁꯤꯗ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯈꯤꯕꯗꯨꯕꯨ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗꯕ꯭ꯔꯣ? ꯃꯗꯨꯕꯨ ꯂꯥꯏꯔꯣ ꯃꯤꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯤꯡꯊꯦꯝꯖꯥꯎꯅ "ꯀꯔꯤ? ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯈꯤ ꯍꯥꯏꯕ? ꯑꯩ, ꯑꯗꯨꯗꯤ ꯃꯩꯕꯨꯜ ꯅꯠꯇꯦꯅꯦ, ꯂꯥꯏ ꯐꯠꯇꯕꯒꯤ ꯈꯨꯗꯝꯅꯤꯅꯦ꯫ ꯅꯈꯣꯏ ꯈꯣꯂꯥ ꯃꯅꯨꯡꯗ ꯆꯪꯉꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯨꯝꯅꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯄꯥꯏꯔꯛꯂꯕꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯡꯁꯥ ꯁꯣꯔ ꯊꯠꯈꯤꯗꯨꯅ ꯁꯤꯖꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯃ ꯇꯨꯝꯃꯦꯍꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯩꯖꯨꯞ ꯁꯠ ꯈꯨꯝꯖꯤꯜꯂꯒ ꯇꯨꯝꯈꯤ꯫ ꯃꯌꯥꯝꯁꯨ ꯀꯤꯅꯔꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯖꯒꯥꯗ ꯇꯥꯁꯟꯅꯗꯨꯅ ꯇꯨꯝꯅꯈꯤ꯫ ꯃꯈꯣꯏꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯈꯣꯂꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡ 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 ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯂꯥ ꯃꯅꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ "ꯍꯩ, ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯎ ꯌꯥꯟꯕꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯇꯥꯔꯨꯕꯗꯒꯤꯗꯤ ꯈꯣꯂꯥ ꯃꯅꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯝꯂꯒ ꯂꯩꯅꯔꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯎ ꯌꯥꯜꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯑꯃꯒ ꯑꯃꯒ ꯍꯪꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯂꯥ ꯑꯗꯨꯃꯛꯀꯗ ꯆꯥꯎꯔꯕ ꯎ ꯑꯃ ꯇꯥꯁꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯄꯤꯔꯦꯛ ꯄꯤꯔꯦꯛ ꯂꯥꯎꯅ ꯇꯥꯁꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯍꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯣꯂꯥ ꯑꯗꯨꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯣ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯅꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯂꯩꯃꯥꯏꯗ ꯗꯨꯝ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯌꯥꯟꯊꯠꯂꯒ ꯎꯁꯥ ꯎꯔꯦꯡ ꯃꯌꯥꯝ ꯑꯃ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯅꯩꯈꯥꯏꯔꯝꯂꯒ ꯂꯩꯃꯥꯏꯗ ꯗꯨꯝ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯈꯣꯂꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯕꯅ ꯂꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯇꯨꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯎ ꯑꯃ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯣ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯈꯣꯂꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯎꯁꯨ ꯇꯦꯛꯂꯝꯗꯦ꯫ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯪꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯊꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯤꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ
ꯑꯥꯗ ꯑꯊꯥꯞꯄ ꯃꯔꯛꯇ ꯑꯃꯨꯕꯁꯤꯡ ꯑꯁꯤꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯅꯣꯃ ꯂꯥꯛꯂꯤꯅꯤ ꯅꯈꯣꯏꯕꯨ ꯎꯗꯕ꯭ꯔꯣ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯑꯃꯅ ꯑꯃꯗ ꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯩ ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅꯁꯨ ꯎꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯅꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯗꯣ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯑꯗꯨꯗ ꯂꯦꯞꯄꯨ ꯍꯥꯏꯅꯁꯨ ꯂꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯝꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯂꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯈ꯭ꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯁꯥꯕ ꯅꯝꯊꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯂꯤ ꯃꯅꯝ ꯑꯗꯨ ꯐꯪꯕꯗ ꯃꯌꯥꯝꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯈꯣꯂꯥ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯅꯔꯤ ꯑꯗꯨꯒ ꯃꯅꯥꯇꯣꯟ ꯃꯦꯟꯕꯁꯨ ꯌꯥꯎꯅꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯈꯣꯂꯥ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯂꯩꯕꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯣꯂꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯂꯒ ꯂꯩꯅꯈꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯃꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯁꯥ ꯁꯦꯡꯗꯣꯛꯅꯤꯡꯕꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡꯗ ꯀꯅꯥ ꯏꯟꯅꯔꯛꯀꯦꯅꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗ ꯂꯦꯞꯂꯒ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯃꯥꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯍꯧꯔꯤ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯕꯗꯤ ꯁꯟꯊꯣꯡꯂꯣꯝꯗ ꯁꯣꯔꯣꯠ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯁꯟꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯂꯩꯀꯥꯏꯁꯤꯅꯒ ꯈꯣꯡꯅꯥꯡ ꯌꯥꯜꯂꯨꯕꯗꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯦ ꯑꯩꯅ ꯏꯃꯨꯡ ꯆꯪꯖꯍꯧꯔꯒꯦꯗ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯤꯕꯗꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔ ꯁꯥꯡꯅ ꯀꯥꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯑꯗꯨꯝꯅ ꯁꯣꯔ ꯀꯥꯞꯀꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯀꯤꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯦ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯐꯨꯠ 6-7 ꯋꯥꯡꯅ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯨꯕꯗ ꯃꯁꯤꯗꯤ ꯁꯣꯏꯗ꯭ꯔꯗꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯣ ꯌꯨꯝꯒꯤ ꯃꯅꯨꯡ ꯇꯝꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯀꯝ ꯂꯣꯟꯁꯤꯜꯂꯤ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯡꯒꯣꯜꯗ ꯁꯨꯃꯥꯡꯗ ꯀꯩꯅꯣꯝꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯌꯥꯝꯁꯨ ꯕꯨꯗ꯭ꯔꯨꯡ ꯍꯧꯒꯠꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯕꯗꯒꯤ ꯃꯌꯥꯝꯗꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯁꯤꯗꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯨꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯑꯁꯦꯡꯕꯒꯤꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯈꯣꯏ ꯃꯤꯑꯣꯏ 2-3 ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯆꯠꯂꯤꯕꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯀꯝ ꯂꯣꯟꯁꯤꯜꯂꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯟꯅꯈꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅꯁꯨ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤꯕꯅꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯇꯥꯔꯨꯕꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯗꯤ ꯀꯤꯅꯕꯗ ꯂꯣꯏꯔꯕꯅꯤ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯌꯥꯟꯊꯠꯀꯅꯨ ꯍꯥꯏꯕꯕꯨ ꯌꯥꯗꯦꯅꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯅꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯉꯔꯪ ꯂꯥꯡꯅꯕꯗꯒꯤ ꯉꯁꯥꯏ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯉꯥꯡꯉꯝꯕ ꯅꯤꯜꯂꯝꯕ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯈꯣꯂꯥꯔꯣꯝꯗꯅꯤ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯉꯁꯥꯏ ꯇꯥꯁꯟꯅꯈꯤꯕꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯔꯝꯕꯗꯒꯤ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝꯕꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ
ꯊꯧꯗꯨꯅ ꯆꯠꯄꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯂꯒ ꯆꯠꯄꯒꯤꯔꯥ ꯗꯨꯔꯨꯡ 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 ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯂꯩꯃꯥꯏ ꯑꯗꯣ ꯒꯗ꯭ꯔꯛ ꯒꯗ꯭ꯔꯛ ꯅꯤꯛꯂꯤꯕꯅꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯗꯨꯝꯅ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯂꯥꯎꯅ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯁꯅꯤꯜ ꯂꯥꯛꯄ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯅꯣꯡ ꯉꯥꯜꯂꯕ ꯖꯥꯠꯂꯅꯦ ꯁꯣꯔꯣꯛ ꯑꯁꯤꯗ ꯗꯨꯔꯨꯡ ꯗꯨꯔꯨꯡ ꯆꯠꯂꯤꯕꯁꯤꯕꯣ ꯀꯔꯝꯕ ꯒꯥꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯑꯣꯏ ꯎꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯣ ꯅꯣꯡ ꯉꯥꯜꯂ ꯃꯥꯜꯂꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯃꯊꯪ ꯃꯊꯪ ꯍꯧꯅꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯒꯤ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯄꯪꯁꯥꯗ ꯁꯥꯒꯠꯂꯒ ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯒ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯈꯣꯂꯥꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯇꯨꯝꯂꯒ ꯂꯩꯍꯧꯔꯤꯕꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯌꯦꯡꯁꯜꯂꯨꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡ ꯉꯝꯐꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯄꯥ ꯑꯗꯨꯅ ꯅꯣꯡꯁꯤꯗꯤ ꯉꯜꯂꯝꯂꯦꯗꯅ ꯃꯁꯤꯅꯅꯤꯅꯤ ꯃꯤ ꯊꯕꯛ ꯆꯠꯄꯒꯤ ꯀꯧꯅꯔꯛꯂꯤꯕꯁꯤ ꯉꯟꯇꯥ ꯍꯧꯒꯠꯂꯛꯀꯩꯗꯧꯅꯤ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯄꯥ ꯑꯗꯨꯅ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯤꯡꯂꯒ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤ ꯄꯔꯞ ꯂꯥꯛꯂꯒ ꯏꯕꯨꯡꯉꯣ ꯅꯪ ꯂꯩꯕ ꯌꯥꯝꯅ ꯐꯔꯝꯃꯦꯍꯦ ꯑꯁꯤꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯗꯤ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯅꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯦ ꯌꯥꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯅꯤꯗꯨꯅ ꯏꯍꯦ ꯍꯩ ꯊꯕꯛ ꯆꯠꯁꯦ ꯍꯥꯏꯕꯗꯤ ꯑꯔꯥꯞꯄꯗ ꯆꯠꯁꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯇꯨ ꯑꯁꯤꯗꯅꯦ ꯅꯨꯄꯥ ꯑꯃ ꯑꯁꯤ ꯇꯨꯁꯜꯂꯒ ꯂꯩꯍꯧꯔꯦ ꯑꯗꯨ ꯑꯝꯇ ꯂꯧꯈꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯅꯒ ꯈꯪꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯑꯩꯗꯤ ꯉꯔꯥꯡ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯐꯩ ꯍꯣꯠꯅꯒꯗꯕꯅꯤ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯕꯨ ꯉꯝꯕꯨ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯁꯨꯝ ꯆꯠꯃꯤꯟꯅꯔꯤ ꯅꯤꯄꯥ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯅꯈꯣꯏꯅ ꯃꯤ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯔꯤꯕꯗꯨꯕꯣ ꯐꯅꯌꯥꯝꯗꯤ ꯁꯥꯡꯂꯦ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯌꯧꯗꯦꯅ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯅꯤꯗꯨꯅ ꯁꯤꯗꯅꯤ ꯁꯤꯗ ꯆꯪꯉꯧꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯈꯣꯡꯅꯥꯡ ꯌꯥꯟꯊꯠꯈꯤꯕꯒꯤ ꯐꯨꯛꯇꯠꯈꯤꯕꯒꯤ ꯀꯨꯠꯂꯒ ꯂꯩꯔꯤꯕ ꯀꯣꯊꯣꯛꯈꯤꯕꯒꯤ ꯀꯣꯝ ꯑꯗꯨꯗ ꯌꯦꯡꯍꯜꯂꯤ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯊꯔꯨꯕꯗꯗꯤ ꯃꯃꯤꯠ ꯃꯃꯥꯏ ꯄꯨꯡꯀꯥ ꯀꯥꯊꯦꯛꯂꯕ ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯃꯈꯩꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯆꯦꯠ ꯇꯠꯂꯕ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯃꯅꯨꯡ ꯑꯗꯨꯗ ꯃꯨꯔꯤ ꯇꯥꯔꯒ ꯂꯩꯔꯝꯂꯤ मधु उर्बदगी नुपादो करिनो असिदि हाइदुना महाक हौगतुना चेंखिगे तोरपदा नुपा अनिदुना कराइदनो इबुंगो नंगसु सिदैसिदा फुंगदोरिबनि हाइदुना लाक्तर इंथरई मतव असुमना कीरगे लेरिङै अदुदा नुपादो कोमत लंगथरकपदुदा महाकसु कोमरुदगी काखनबा मखुत मसा तिंथोक्तुना लामनगा काखनबा यामना कन होनरी पाखत मनखिबना कन सु लावरिबनि आदुम लावरकप अदुदा महाकी ngasai manakta laikhiba miyoi aniduna kainori bungo nanga toridubo lo karo haramnaga chitkhri mahana ka khanaba honaringai mahakna ngasai ukhiba maina pungka kana satheklaba miyoi amagi saktam maliba musinmu basaktam maduna mahake makongordi pairaga kana yali aduga asum singtharakli leima adugi manungda asum changsin khibuna nupa ado kana lauri मदवसुन नुपा अदुना कन्न लावगी खोजलदो खोला मनग तुम लिबसिंग अदुना सु तारकली अंगलाब ला मदबनीना मदमरुदा खोला मनग तुम लिबसिंग अदुना कनानु म लावगी मखोल ताइदा हाइदुना मखोय अमगा हंगरगली मखोयना हगुलकलगा लावरिबदो कदोमदगिनो हाइदुना मखोयना मागे टॉर्च लाइट कापतुना थीबल लानरगली अदुमना मखोयना थीबल लाको मतमदरी मखोयगी थबक सुमिन्नबा मियोय अमगी मखोल ओइरमले करियोने कराइदगिनोने हाइदुना मखोय बुदुंग चेंजललकपदा जेसीबीना खोंगांगे मरु फुक्तोखिबगी होलरोंग होना कुटलगा लेरिबा चावरब कोमदुदा निपा अदो मारा थोपो मा थरो ओलगा लेरमी मखोंगना खोंगांगी उरा उरी सिंगना यसललगा कोछललगा यालगा लेरमली अदुगा मारा लाउरिबसे कना लेबगे आइबु अमुता कनबियु मैना चाकपल लोजु मी अमना आइबु चिंथरे लेनुंगदा हाइदुना कोइलाउ लाउरगा लेरमलीबनी
ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀ ꯊꯕꯛ ꯁꯨꯕ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯐꯟ ꯐꯟ ꯆꯣꯡꯊꯔꯛꯏ ꯑꯗꯨꯗꯨꯒ ꯃꯍꯥꯛꯄꯨ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯥꯗ ꯆꯣꯡꯊꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯁꯥꯁꯤꯡꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕꯒꯨꯝꯁꯨ ꯇꯧꯔꯤ ꯑꯗꯨꯒ ꯆꯤꯡꯈꯠꯂꯣ ꯆꯤꯡꯈꯠꯂꯣ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯈꯠꯂꯣ ꯍꯥꯏꯗꯨꯅꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯎꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯇꯞ ꯇꯞ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯄꯥ ꯑꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯊꯛꯇ ꯆꯤꯡꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯈꯤꯕ ꯃꯈꯣꯏ ꯃꯈꯩꯁꯨ ꯂꯣꯏꯅꯃꯛ ꯃꯊꯛꯇ ꯌꯧꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯅꯤꯡꯊꯦꯝꯖꯥꯎ ꯑꯕꯤꯛ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯅꯤꯄꯥ ꯑꯗꯨ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯨꯔꯤꯕꯗꯨ ꯀꯔꯤꯅꯣ ꯅꯈꯣꯏ ꯃꯥꯏꯕ ꯑꯍꯨꯝ ꯂꯩꯅ ꯂꯩꯅ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ ꯇꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯇꯨꯝꯕꯅꯤ ꯅꯠꯇꯦꯅꯦ ꯃꯥꯅ ꯍꯧꯒꯠꯂꯒ ꯆꯠꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯗ ꯇꯥꯛꯑꯝꯕ꯭ꯔꯣ ꯃꯥꯏꯕ ꯑꯩꯈꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯥꯌꯦꯡꯕꯤꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯔꯕ ꯃꯇꯝ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯗꯅ ꯑꯩꯈꯣꯏꯅ ꯑꯋꯣꯄꯥ ꯁꯥꯗꯅ ꯍꯦꯛꯇꯃꯛ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯤꯗ ꯄꯥꯜꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎꯅꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯑꯕꯤꯛꯅ ꯍꯩ ꯃꯥꯗ ꯅꯠꯇꯦꯅꯦ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯂꯨꯕ ꯃꯪ ꯀꯨꯝꯂꯨꯕ ꯅꯈꯣꯏ ꯑꯍꯨꯝ ꯃꯔꯤꯁꯨ ꯅꯇꯨꯡꯗ ꯂꯥꯏꯃꯨ ꯂꯦꯞꯂꯦꯅꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯪ ꯀꯨꯝꯂꯨꯕꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯈꯨꯔꯨꯝꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯣ ꯉꯥꯎꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯈꯥꯗ ꯀꯨꯝꯂꯨꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀꯣꯝ ꯑꯗꯨꯗ ꯍꯦꯛ ꯆꯣꯡꯊꯈꯤꯕꯒ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯉꯪꯂꯒ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ ꯑꯗꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯪꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯣꯡꯊꯈꯤꯕꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯃꯩꯅꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯏꯁꯤꯡ ꯕꯣꯔꯣꯡ ꯕꯣꯔꯣꯡ ꯁꯧꯕꯗ ꯂꯩꯕꯗꯧꯅ ꯈꯪꯁꯥ ꯁꯥꯈꯤꯕꯅꯤ ꯑꯗꯨꯒ ꯕꯪ ꯕꯪ ꯁꯥꯒꯠꯈꯤꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯄꯨꯝꯅꯃꯛ ꯖꯤꯡ 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 ꯁꯥꯖꯤꯡ ꯍꯧꯕꯗꯧꯅ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯊꯈꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯃꯌꯦꯡ ꯇꯥꯈꯤꯕꯅꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯑꯩ ꯑꯄꯪꯕ ꯁꯥ ꯊꯧꯅꯥ ꯐꯕ ꯁꯥꯔꯗꯅ ꯅꯣꯏꯅ ꯑꯩꯈꯣꯏꯕꯨꯗꯤ ꯐꯥꯔꯒ ꯐꯨꯈꯤꯕ ꯌꯥꯏ ꯍꯥꯠꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯗ ꯂꯩꯈꯤꯕ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯐꯥꯕꯁꯨ ꯉꯝꯃꯣꯏ ꯍꯥꯠꯄꯁꯨ ꯉꯝꯃꯣꯏ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯆꯣꯡꯊꯔꯨꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯜꯂꯝꯂꯤꯕ ꯈꯣꯏꯗꯨꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯐꯨꯝꯐꯝ ꯖꯒꯥ ꯑꯗꯨꯗꯅꯤ ꯃꯗꯨꯗ ꯐꯨꯝꯈꯤꯕꯁꯦ ꯃꯈꯣꯏ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯗꯣꯏ ꯑꯃꯗꯤ ꯅꯣꯗꯣꯏꯒ ꯂꯣꯏꯅꯕ ꯃꯤ ꯑꯣꯟꯒꯦ ꯉꯝꯒꯦ ꯁꯥ ꯑꯣꯟꯒꯦ ꯉꯝꯒꯦ ꯀꯨꯁꯤ ꯇꯧꯔꯤꯕ ꯂꯤꯂꯥꯕꯥꯕꯨ ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯃꯥꯏꯕ ꯀꯌꯥ ꯃꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯂꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯅꯣꯏꯒꯤ ꯉꯔꯥꯡꯒꯤ ꯁꯥꯔ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯗꯨꯅꯒ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯣꯏꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯍꯥꯠꯈꯤꯗꯧꯗ ꯉꯥꯏꯔꯦ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯉꯝꯖꯔꯔꯣꯏ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯔꯗꯃꯛ ꯊꯋꯥꯏ ꯃꯥꯡꯕꯗꯤ ꯉꯝꯖꯔꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯆꯠꯅꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯤꯟꯁꯤꯡ ꯂꯥꯏꯁꯤꯡꯕꯤꯌꯨ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯇꯣꯃꯥꯂꯣ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯑꯕꯤꯛꯇ ꯂꯣꯏꯅꯃꯛ ꯈꯨꯔꯨꯝꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯘꯥꯠ ꯇꯥꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯈꯨꯔꯨꯝꯕꯗꯨꯗ ꯌꯥꯎꯔꯤꯕꯅꯤ ꯑꯕꯤꯛꯅ ꯍꯩ ꯅꯣꯡꯃꯩ ꯄꯥꯏꯕ ꯅꯈꯣꯏꯁꯨ ꯀꯤꯔꯕ꯭ꯔꯥꯅꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯄꯨꯃꯥꯏꯕ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯌꯥꯕ ꯁꯥ ꯉꯥ ꯕꯨꯠ ꯕ꯭ꯔꯦꯠ ꯍꯥꯏꯗꯤ ꯕꯨꯠ ꯕ꯭ꯔꯦꯠ ꯅꯠꯇꯕꯤꯗ ꯁꯥ ꯉꯥ ꯃꯤ ꯑꯣꯏꯔꯕꯗꯤ ꯀꯥꯞꯅꯕ ꯌꯥꯕ ꯕꯨꯠ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯩꯁꯨ ꯆꯪꯗꯦ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏ ꯑꯃꯨ ꯑꯃ ꯂꯦꯞꯄꯗꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯀꯩꯁꯨ ꯇꯧꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯟꯖꯔꯅꯤ ꯂꯨꯁꯤꯒꯤ ꯂꯨꯄꯥ 10,000 ꯀꯨꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯣꯖꯥ ꯅꯈꯣꯏ ꯍꯧꯖꯤꯛꯀꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯌꯨ ꯅꯈꯣꯏꯒꯤ ꯁꯥꯔ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯐꯔꯣꯏ ꯃꯁꯤꯕꯨ ꯐꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯂꯝꯗꯝ ꯑꯁꯤꯗ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯍꯣꯡꯗꯣꯛꯈꯤꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯈꯛꯇꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕ ꯌꯥꯒꯅꯤ ꯍꯥꯏꯌꯨꯀꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯟꯐꯨꯝ ꯇꯧꯊꯣꯔꯛꯂꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ
ꯂꯥꯏꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯤꯗ ꯁꯨꯝ ꯂꯩꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯇꯧꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯖꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯆꯠꯆꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯉꯥꯏꯈꯣ ꯑꯣꯖꯥ ꯍꯣꯏ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯅꯣꯗꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯐꯨꯕꯗ ꯅꯠꯇꯅ ꯍꯥꯠꯈꯤꯕꯕꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒꯦ ꯑꯗꯨꯗꯨꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯟꯅꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯐꯔꯦ ꯅꯈꯣꯏꯒꯤ ꯁꯥꯔ ꯑꯗꯨ ꯀꯧꯔꯣ ꯍꯥꯏꯗꯨꯅ ꯀꯧꯅꯈ꯭ꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ